Manipurda Santi Hanjilakle Mihat Mipun Leikidre Hainaringai Amadi Nungtil Popopta Yumlakta Nongmai Kapa Mihatpagi Thodok Sing Takidaba Kuirabaki Tungda Ngasi Ayuk Masakhandaba Singna BJP Manipur Pradesh ki ex-serviceman cell gi convenor oiba ama Masagi Mayum Mayada Nongmaina Kaptuna Hatlamle hairi Thodok asida leikidraba mioi adudi Thobal Khedri Lekai Makha Lekai digi Laisram Rameso Chahi Yankhai Manga Apokpa El Nimai Kawi Mahak Hauze BJP Manipur Pradesh ki ex-serviceman cell gi convenor oibani Mahaki Thabakta Nongmaina Panbagi Dakfam Leiramki hairi Magi Maranda Haibiramo Mangamoy Mayam Nari Jamani Mamanta Jatana Ninja Sange Mai Mayukradun Hide Cheranga Turana Tamari Nari but she could do a via take an answer pound. Jabo Loneri Lamido Adukatare Pandere. Muji, Asigi, Akugi, Geti Wang Masida, Chenaraga, Bamali Bolero, Kamaga Leha, Aquina, the Tokibada. Aduga, Muja, Chenaraga, Lega, it takes Netoraga, Garidagi, Minachanganaba, Togramoni, Raka, Notoga, it takes Yumlom the Sangamdana, Akugi can Wasida, Ningumangi Lerachida, Hyraga, Laga, Muji Tongan to the Kapamani. Masak Kango Deba, with the Pino Pamatan, the Dipunta Amata Karagelaga, to my dog that Tada Lehorea, Harakatagi, Aquisia, Chielaga Yumubada, Aquigi, Penocha Tobanina, Mudina, Toga, Chengare, Baluja Pukonda. I know another Puna, what now with Aquiti Muy Chengra Banina, Aquiti Muy Chengare, police from Kano Toraga, Yaipom Chengra Banina, Aquit Tobang Kandana, Aquijum Hadagi, Lega, Pawambo, Kano Tog the Nazi, Yoraganda, Aquit Chiri and a Poppy, the Isinet. Mammy Kangaba. Kangba Pami, but Karimarangi, happy Rangamano, Karimarangi, Dandi Piram, but no Hypodor. I don't know the quick pump say, but you boo a Moina. BJP ki Luching Basibu Kaptuna Hatlamle Asi Imphal West District ki Singjamai Police Station ki Manung Chanba Awa Marak Irom Lekai digi Ayekpam Kesorjit Chahi Nifumari Apokpa Leikidraba Kunjo Koba Mioi Amanani Haiba Khangba Ngamkibaga Loinana Kesorjit ka Lakminaba Mahaki Gari Driver Amadi Mahaki Gari Number Plate Yaudaba Angoba Machugi Mahindra XUV 300 ka Konana Police na Fagatkre Thodok asida Hakthengna January-ba Ayekpam Kesorjit Hauji Police na Thibagi Thabak Yamna Kanna Chathari Hairi Faraba driver adudi Bisnupur district Kaino Thongthak Maning Lekai digi Naurem Riki Ponting Elias Amu Chahi Kunmari Kawi Hairi Mahak Housing na Hawa Marak Irom Lekai da Laibani Hairi Thobal SP office ta Pangthokpa Paumi Singa Unaba Amada SP Jogestandra Haubizam na Hai Ngasi Ayupung Taramathoi Taramdaida Masakhangdaba Miyoi Anina Laisram Ramesor Hairiba Miyoi Asi Nongmaina Kaplambagi Pau Asi Police na hek phangbaga khudakta tanaduna thibagi thabak chathabada makoina thaurakpa gari amadi gari adu puthoriba driver asi phagatpa ngamkibani Police na faraba driver asida wahang pahang tawbada mi hatlamliba miyoi asi ayekpam kesorjit ni haiba khangba ngamkibani thongdok thokpa madudagi .32 gi empty case ama phangba ngamki hairi Thodok asida mapung oina cheneriba ayekpam kesorjit hojik police na yamna kanna thibagi thabak chathari hairaduna Kanagumba Singna Amadi Imung Manungi Miyoi Singna Kesorjit pu thengnarabadi atuba matamda police ta surrender tawhanbiyu Police investigation asida miyamna su mateng pangbiyu hainasu SP Jogestandra Haubizamna miyamda appeal tawrakli Miyoi iduna Mahindra XUV 300 bunga tunga laga Konana kamga Toromba thodokni Police na pawase hek phangudagi koina thuna tanabo matungda kuni tongpa gari amasung gari sibu thoraiba Naurem Riki Pointing si Elias Amu Wapaming Naurem Keso o Kaino Thak Maning Lekai Bisnupur District adu hojikna presently Awam Marak Irom Lekai de leiba masi phaba ngami aduna phara matungda koina wang tawda Masai Thodok stage da main accused oiba miyoi asi ayekpam kesorjit mapamaming let ayekpam kunjo abo marak irom lekai dagi oirami aduga mahana
khulai pairaga sagi mihapa stage mana photo si kaptuna hapo oirame aduna mafam dudagi akoina .3 gi empty case recover tawang ngami aduna pharaba driver akoida leire adu amasung investigation makha chathari aduga main accused na chenari ba aye kom ki sojit akoi police na hojik kanna leptuna thibagi thabak chathari amasung aina appeal tawjari kana gumba yu manungi mioi amasung mabu thenabiradi aduga mama samaktasu thuna police na surrender tawhanbiu maramdi akoigi na Thiri ba kholiba mayam se is mateng pangbiu oina ei mayamda masintang thamjani नाकन अमरोमदना थौबाल खेत्री लेकाईगी मसिंग यामलबा मियामना ngasi leikidraba Rameswargi thongalda wakat mifam famduna khongjan changsinkibaga loinana mihat asida mapungmoina chenariba misak adu fadriba fawba asiba hokchang laurai hairi wakat mifam aduda yumlakta mihat mipun tawbiganu mara leiba misak tandipiu yumlakta nongmai kapsin biganu aikhoi santi pami haina thaba placard singsu sizinaki wakat mifam aduda saruk yakhibi kumanthem sumo kobi amana haikibada ngasigi thawdok asi leikai asigi maira paibi amadi club marina yamna kanna yaningde mihat sida Chennaba sing dandi pibiu hairaduna leibaki mapi mapa oiriba chief minister na achoba thawdang lobiduna mihat pasibu puthokpada mateng pangbiu haiki ngasi asi kangkangudana bigi bigi lekai da leiba lasram Rameswar singabu bagi sabjaba pung drama khara helpa drama taba matamda kangkangudana bagi yumlakta bigi ngomam narak sida chenjalakna tanaraga hathibasi lekai asra leiriba bagi club mari amadi maira paibi singna yamna thamoi sengna nungai taba ongdoki wenana mihapa asida Chennaba singbu matik sabe dandi pibiu haidana kai masi club amadi maira paibi singna mifam ama khunjari sigal iroina kai bibi kai thoban SP na du yamna kanna kiching thoran lokhatidana gari amadi mihapa Chennaba mi khai haiba pawdi taji adu asengba hathiba mi mihapa adi kodi thawa phaba phangri haiba akoi club sing amadi maira paibi singina yamna thamoi sangna nungai taba khongdong basi leibak si thaububi ba angama thauchina ai mihapa si hagi na bina bagi club amdi maira paibi singna